Manipur da khundaminariba furup kunthra mari namata oina lepminaraga punna thabak tawminaraba matmadudata Manipur da peace soidana purakpa ngamgani haina Chief Minister and Biren na phongdokre lohinana Manipur gi apunbagi saktam da singnarakpa singi mayokta amata oina lepminaduna thabak tawminasi haina su Chief Minister na appeal tawkre wafam singarang ahanba Manipur Rifles ki ground da pangthokiba leibak asigi humfutarani pan suba Independence Day gi thauramda phongdokibane state ki thakta pangthokiba thauramadu hauna bimatung ina Chief Minister na parade review tawraba matungda leibak asigi machu ahum gi firal chingkhatki leibak asigi firal chingkhatlaba matungda tongan ba contingent kaya na sarukyaba march past ki salute su Chief Minister na okay loinana mathau masak khangba police personnel singda mana mathum su yenthoki tungda cultural troops singi performance amasu utki thawramadu da MLA Minister Singh Rajya Sabha ge MP Lesemba Sana Jawba civil amasung police ki makok thongba official singna sarukyaki thawramadu da wangang laduna Chief Minister na Manipur thugaina ba hotnarakliba asi thengnana ba hotnabada maihorol dagi hingminaraklaba furup kanglup sing amata oina lepminaba mathautai issue asigi khudong chaba lauduna lanai Mingchat Tana Bahotnaba Amadi Laibak Tugaina Bahotnaba Singdu Sagat Manba political agenda gi Aikoi Laptokadabani Aikoi Masel Lingjel Manadrabadi Manipurgi Apunbagi Saktam Ngak Pangamloy Haina Fongdoke Loyana English Singani Kulhumdoigi Me Ahumgi Irang Asi Tok Tringai Mamangda Manipur Asi Chaukat Pagi Lamjel the Mangjel Thana Chatpangam Lamba State Amani higher than Irang Asinanga City Chaukat Lamjel the Karatinta Hale Maramasina Mankiba Matamasi Fugatuna Hanagi Manipurado Amukana oibangam naba lengak pairiba Minister Singh na amata oina wasak lauminare haiba wafam su Chief Minister na phongdoke leibak asigi ningtamba numit ki thauramasi district ki headquarters Singh da su district administration Singh na sinduna pangthoke Plan namagi makhada laibak sibu machet tanaba honoraiba punamakse koi punna political affiliation aduga aigi individuals mingset popularity tanaba honabada laibak manghaloidabani laibak ki luraba tanja sidadi aigi political party ki oiba agenda aigi personal oiba agenda thado okanda Manipur apunba ngangnaba laibak ki apunba ngangnaba koi punchen bamatamni aduna mayam Manipur gi lakpiriba mayam tabiriba mayam da ina apel tong jingbuse aikoi polap punಸಲಾga issue sibu manga tariba issue se amata oina koi thengnar kanda athuba matamda shanti porokna bonasi shanti porpa soidna ngamgani district kharada khajiktang effort piba matamda shanti porpa ngamkhre Independence Day wangang ba the Chief Minister na Manipur miyam da yaifaba leibak asigi ningtam numit ki paujel piraduna British ki makhutagi maning makha tamba leibak ama oina bahna bada thawai thakiba thauba thaubi singi thauna lingjel Chief Minister na amukhana ningsingki Mahatma Gandhi amasung Netaji Subhash Chandra Bose na jingba freedom fighter singna maning makha tamba India ama oina bahna bada laukiba thaudang sing na hongna ningsingki India na maning makha tamba leibak ama oibagi pangthokliba Independence Day ki thauramasi chaukhatpa India ama oina bagi pandam dani masi mai pak na bahot na bada laibak asida leiriba mipum khuding maki achobu thaudang lei haina phongdoke commanded by HPA Logistics to the City. Third me asina kariguma thom drabanga si Manipur krai or matagi asidi Manipur ki praja mayam na khangwani adubu laibak thibadi me thar ge thodok sidagi koi kharak khak break phaba dong tawi adubu ngasi aina mayam thajaba pijari aikoi lairiba aikoi ki team sarkar sigi lairiba
मिनिस्टर एमएलए अखोई पुन्ना अखोई चप चाना अखोई वासक लौमिनरे वालिबा टाम सही अनि मखाई मतम सिदैदा मांगिबा सही अमसे फुगतलगा हानगी मणिपुर अदुमाइना चप चाना चाखटपगी लमजेंदा अदुगा लैथा लाइरा अवाना मयाम सिंगी मतेंग पामगी लमजेंदा अखोई सोथब लैतना होनगनी हाइबा अखोई पुन्ना वासक मिनरगा अखोई थबक तोबो हौरे मयामनसु सहयोग पिबियो